UP gi imung amagi miyoi taraga nipan COVID-19 positive oiramle ahanbo ina Wuhan da leba hospital singda COVID-19 naba amata leitre official ihan hana novel coronavirus sapfong ki ba mafam China gi Wuhan da hospital singda COVID-19 gi anaba miyoi amata leitre numit humbudraga tarukni pumthing thingduna thamluraba matung April 9 da hangdokibada city asigi oina atopa maru oiba thodok amani Wuhan da leba health workers sing amasung virus asiga lanthengna China gi mafam kayadagi city asigi mateng pangna thajin kiba miyoi sing aduna kanna hona kibagi mahina mai pakpa si porpani haina Chinese ki National Health Commission gi spokesperson mi phengna haike Wuhan da khwaidagi ikon kon ba na wadu irai numita faduna city asida coronavirus na maram oirga naba miyoi amata leikide haina mi na fongdoki haina state news agency Jinhua na fongke Wuhan na konung oiriba Hubei province ki health commission na haike COVID-19 na maram oiraga anauba anaba natraga siva yawgi report amata thangjinumita lakhide Wuhan da coronavirus naba miyoi taraga mathoi hospital lagi hankhre haina health commission na haike Hubei da hujik fawda COVID-19 na naba miyoi lising humpugani pan samaga kunipan laikre makhoi gi manungda Wuhan dagi lising yankai ga chahum kuntra humdo yawi sahi asigi January tha hogulakpa matamdagi Hubei amasung Wuhan asi coronavirus laichana yamna kanna sokpa mafam oiki coronavirus asi December tha loisilakpada Wuhan da thengaki haina China na official oina haiki adubu nakal amaromda coronavirus asi natural nate Chinana Sabani Haina Japan gi Nobel Prize winning Professor Dr. Tasuku Honjo na hairi COVID-19 asi China gi laboratory amadagi puthokibani haibagi achoba allegation kaya lairingai marak asida Japan gi Nobel Prize winning Professor of Medicine Professor Dr. Tasuku Honjo na fongdorokibada coronavirus asi natural nate masi Chinana Sabani hairi Professor asigi matung inadi coronavirus asi natural oramba tarabadi malem pumba asi pak sana effect tawroi nature gi matung ina tongan balewak singi oina temperature singa si khenai karigumba coronavirus asi nature na oramba tarabadi China ga temperature mana balewak singa duda effect tawrumgani Switzerland gumba lewak singda laina asi sandokpagi mahutta desert area singda laina asi sandorakli igumba masi natural oramba tarabadi aying balewak sing khaktamak sandoklangbadabani adubu asaba lewak ta susiri mahak masamak sanga amasung virus da chahi nempu research tawduna lai masi natural nate virus asi artificial ni mi na sembani China gi Wuhan laboratory da mahak masamak chahi ama Thabak Touramba laboratory gi staff sing mahak ningthi na khangnai coronavirus asi sandorokiba matung makhoi sing adu da phone tawke adubu tha ahum asi makhoi gi phone sing adu chatre masina laboratory adu da leiba technician asi sikre haiba khangle mahaki knowledge amasung research ki matung inadi hojik fawda coronavirus natural nate haibagi chada chama thajai masi sekpi dagi sandorokpo oiroi China na savane mahak na hairiba sing asi ngasi mak natraga siraba matungda aranbani haiba praman tawba ngamlabadi government amangonda pidiba Nobel Prize adu withdraw tawba yagani China hojik fawdi minamle adubu achumba dudi nongmadi mipum khudingmak na khangnarakani hairi France ki virologist amasung medicine Nobel laureate Luc Montagnier nasu coronavirus asi China gi Wuhan da level laboratory amada manufacture tawbani haina fongdokpa laikhrabani pinana laboratory adudagi leak oirakpadagi mamang chahi gi December dagi malem sin bathungna sandokpa horkibani haina fongdokpa laikhrabani France ki news channel amada Montagnier na pikiba interview amada COVID-19 asi China gi laboratory amada HIV gi vaccine sanaba honabada oikibani coronavirus ki genome da malaria gi germ amasung HIV gi element sing yaubana masi yamna chingnaningai oi masi mahoksa gi oina thorokpa natte China gi Wuhan da leva National Biosafety Laboratory dagi industrial accident oina laina asi thorokibani haide adum oinamak China na maral siriba sida yaningda ba phongdokhrabani